ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ-ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯇꯥꯡꯈꯨꯜ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯂꯝꯗ ꯃꯤꯌꯥꯝꯅ ꯀꯛꯆꯤꯡ ꯀꯣꯃꯣꯜ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯕ ꯅꯨꯄꯤ ꯁꯥꯕꯤ ꯊꯤꯡꯅꯥꯝ ꯅꯤꯂꯀꯃꯟ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯁꯪꯀꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ꯫ ꯇꯝꯄꯥꯛꯇ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯩꯅ ꯈꯔ ꯀꯜꯂꯒ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯜꯂꯒ ꯁꯥꯟꯇꯤꯗꯤ ꯁꯨꯡꯄꯨ ꯄꯨꯔꯛꯂꯣꯏ, ꯂꯥꯟ ꯇꯧꯒꯗꯕ ꯃꯐꯝꯗ ꯆꯠꯂꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯨꯁꯤ ꯍꯥꯏꯅ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯪꯊꯕꯥꯜ ꯑꯦꯁꯤꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯍꯩꯁꯪ, ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜꯁꯤꯡ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯃꯩꯔꯥꯄꯥꯏꯕꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯅ ꯃꯤꯆꯝ 5 ꯍꯥꯠꯈꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯛꯋꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯡꯕꯥꯏꯖꯝ ꯖꯌꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯪꯊꯕꯥꯜ ꯈꯧꯄꯨꯝ ꯀꯕꯨꯏ ꯈꯨꯜꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯑꯦꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯍꯩꯁꯪꯁꯤꯡꯒꯤ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯖꯌꯟꯇꯅ ꯍꯥꯏ ꯑꯦꯁꯤ ꯑꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯦꯟꯇꯔꯗ ꯈꯪꯍꯟꯅꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯔꯨꯂꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ NRC ꯇꯧꯗꯨꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ 6 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯀ꯭ꯂꯕꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯃꯁꯨꯡ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯃꯩꯔꯥꯄꯥꯏꯕꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯗ ꯄꯤꯁꯤꯜꯂꯒꯅꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯌꯥꯅꯤꯡꯗꯦ꯫ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯇꯥꯟꯈꯥꯏꯅꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯕꯁꯤꯡ ꯀꯥꯞꯄꯒꯤ ꯃꯍꯨꯠꯇ ꯃꯊꯛꯇ ꯌꯨꯝꯂꯛꯇ ꯀꯥꯞꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯄꯨ ꯅꯝꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ NIA ꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯇꯕꯒꯨꯝꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯄꯨꯔꯨꯝ ꯔꯤꯌꯝ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯣꯏ ꯄꯨꯔꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯆꯤꯡꯒꯤ ꯂꯝꯗ ꯂꯣ ꯂꯩꯇꯕꯒꯨꯝꯅ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯥꯔꯃꯤꯠ ꯄꯤꯔꯒ ꯆꯠꯍꯟꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯆꯍꯤ 5ꯒꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯌꯥꯏꯁꯅꯥ ꯑꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯖꯔꯤꯕ ꯑꯗꯨꯕꯨ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯇꯕ ꯑꯃꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯐꯥꯅꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯇꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯂꯧꯗꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯤꯍꯥꯠ ꯑꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯅ IDP ꯑꯣꯏꯅ ꯍꯤꯡꯂꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯄꯨꯔꯨꯝ ꯔꯤꯌꯝ ꯀꯥꯎꯟꯁꯤꯜꯅ ꯍꯪꯅꯤꯡꯂꯤꯕꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯤꯆꯝ ꯍꯥꯠꯂꯒ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯥꯟꯒꯗꯕꯅꯤ꯫ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯌా ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯨ ꯃꯃꯤ ꯁꯥꯃꯒꯨꯝ ꯎꯔꯦ꯫ ꯏꯁꯨ ꯑꯁꯤ ꯅꯥꯊꯩꯔꯒ ꯅꯥꯆꯨꯡꯗꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯂꯩꯕꯒꯨꯝ ꯃꯤꯌꯥꯝꯅ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯨꯔꯨꯝ ꯔꯤꯌꯝ ꯀꯥꯎꯟꯁꯤꯜꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ, ꯍ꯭ꯌꯨꯃꯦꯟ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯁꯧꯒꯠꯂꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Nagasingi right sokpa thawong satharaklabani isagi lam amasung right ngak senaba honaragani haina UNC na thamlakli. Maitei amasung kuki gi marakta khut thonaduna lakpa Nagasing Kanglup amatagi misang changdana lairakpani. Haujikti Nagasing right sokpa thawong satharaklabani isagi lam amasung right ngak senaba thawrang laukalagani haina United Naga Council UNC gi General Secretary Barayo Satchang na phongdokkhre. Manipurda Nagalupsingi apex body oiriba UNC gi nomagi oiba consultation meeting ama pangthoklaba matungda mahana wafam asi paumisingda phongdorakhibani. Imphal gi Tangkol Baptist Church Hall da pangthokiba khanainabagi mifam aduda tongan-tonganba civil society organization, intellectual sing, church leaders sing, students body sing amadi Nagalupsingi mihut kaya marum saruk yaki. Nagasingna khundariba mafamsingda awjik thenariba kudong sadabasing asigi matangda mapung oina khanakhiba thoram adu loiraba matungda UNC gi President NG Lorhona paumisingda hai ingtapna hingba pamjaba purup ama oina Nagasingna ngasi phawba Kanglup amadagi misang sangdana leirikhibani. Nagagi firep asibu mapangal yaudaba asonbagi thawongni haina lawbasum loi haujikti isagi lam amasung miyam ngak senaba thawrang lakulagani. National Highway 202 da security matik sana leitabana Impal Ukhrul lambida miyamna aki akhang yaudana chatok chasin tawba yadabagi matangda mahakna hai supnagi kilometer 3 dagi manga fawbadang sangba Mahadevadagina litan fawbada langana security matik sana section tharang lakhotuna miyambu aki akhang yaudana chatok chasin tawba ngamhandaba tarabadi UNC na miyamgi damak khalaga akhanaba thawrang ama swedana lakulakpa yai haina UNC gi President NG Lorhona paumisingna makhatana phongdokhi. Kuki amasung Tangkol gi marakta lairiba thajanadaba singko anabagi pandamda Chief Minister Yumnam Khemsana ngasi Ukhrul District ki tongan mafamsingda satuna Kanglup anigi mihut sing unakhre kongchat aduga mari lainana Chief Minister na hai Kanglup khudimaki apaba amasung phataba soidana laigani aduba misam miyamgi apambadi ingtappa pibam hanjin handuna nusi chanana leminabaduni. Thawai Kuki village ta mamitagi mapi taduna kapkhiba nupi amaga wari sanabada Chief Minister na hai miyamda phawriba nungaitaba pumnamak sapsana khangi haujik oiriba pibam asida wari sanaduna ingtappa pibam hanjin hanaba honaba natana atopa lambi leite hana sunabagi thodokna tungda horakadaba mirol singda sauna amang ata thoanba natana kanaba amata purakpa ngamloi kudong sadaba kaya mayoknarabasu tungda horukliba mirol singidamak khalaga ingtappa hanjin hanaba honaminasi. Local MLA yauna miyamga unakiba aduda Chief Minister na mausagi matawgom school sing class hawana batharang lakulagani. Imphal da hek hankraba matungda kungang kudimaki yumtong punamakta taknaba ising phangana batharang lakutkani hainasu kunjasingda thajaba piki. Ukhrul District ahanba oina satpa khongsat aduda Chief Minister na Sarkafung village ta ngahak panduna khulgi ahal amadi nupi angangsingga unaduna wari sanaki wari sanaba aduda Chief Minister na hai atom bomb phawba thadakiba malamgi anisuba lanjau wari sanaraga lotion hanba ngamki mafam asidasu ningthina wari sanaraga wathok pumnamaki waroisan purakpa soidana ngamgani karigumba hingsagi thawdo asena makhatana asum chatharakpa thoklabadi pikliba angasingi tungi maraiba kari oigadage haibagi matangda nunangba poi athuba matamda Sarkafung village ka district asigi atai atopa mafam singa phawnagadaba thong saba loisilagani haina thajaba piramki. Manipur gi Sumang Lila gi phambakta nupigi saktam langduna miyamgi thagol toromkhibi miyamna Kaksing Komal natraga mem thoibi sabi haina khangnaba Thingnam Nilakaman masagi anaba amana maram oiraga ngarang numidang wairam laikhidre Kaksing district ki Kaksing Kunau angom laikai da laiba laikhidrabati Manlamjau amadi Thingnam Ongbi Madabi anigi masa taret ki manungda masanupa ahal oina taibangda khongdarakiba Thingnam Nilakaman masagi sahi umraga humdoi sukre Maki masanupa mari amasung masanupi mari lehauri laikhidrabagi haksang ngasi mahaki poknapam lamdam Kaksing Kunauda aroiba mathau mangam pangthokkhre Kaksing Komal na hinglingai matamda Manipur gi tongan Sumang Lila gi Kanglup kayada tongan sakdam kaya lauduna Manipur gi mafam kayada Sumang Lila kaya utuna Sumang Lila gi art pu yokhatnapa honarakhiba saknairaba artist amani